KK Moirang Kangleirol Kanbaluk ki Mari Suba Mapok Kumon Thauram ngasi Moirang Ward number 1 da Patlau Lekai gi Modern Fish Market ta leiba Loop asigi office ta ngasi pangthokre Thauram aduda Moirang AC gi MLA Thongam Santi Salai Kanbaluk ki Chairman Leichon Bam Gopal KK Moirang Kangleirol Kanbaluk ki President Moirang Cha Gauro Meitei Moirang Municipal Council gi CEO M Inaubi Ibudau Thangjing Moirang Phamnaiba Chairap Loishangi Pukramba Ingu Filem Mangilal na Chinbana Athoiba Mithunglen Sing oina saruk yakhi Thauram aduda Loop asigi achauba thaudang kaya lauramba Laikhidraba Looploi Taret ki mafamda haikat lekat tamduna ikai khumnab utkhi amadi minute ama tumina leptuna awaba phongdokhi Thauram aduda Moirang AC gi MLA Thongam Santi na hai Moirang hairiba lamdam asi mamangda leibak ama oina leirami aduna leibak amagi Chakcha yuthak chatnabi kaya leijai adubu haujikti ayambana mangsilakle asigumba inat asi yokhatnaba honarakpada ayetpa apanba pirakpa khuding KK Moirang Kangleirol Kanbalukna thengnabiyu amadi Moiranggi achumba puwari mangdanaba hotnabiyu yelhau phurup ama leibak ama masak takpada inat ki fijet culture amadi tradition asi yamna maru oi haugalakliba nahasingbu aikhoigi achumba puwari khanghanaba Yakapungda Puthoktuna Khanabiyu hainasu mahangna makhatana phongdokhi Ai Moirang da leirawa ipai pukta toye adu lai lewa ni hainiwa ai Moirang ke adu masiga manu ka jona ni thar ka toye aduna madu ke horak pa me ade tigat pada dege Moirang ka lewa kan na no no thoda si ni ai thar ka na koi ru ko som ko jona masig ke ai hangi dai ai mere dege na thar Madun jota nori ka nuno nori ka demu si pogo. Ay togudo tola abadi ay chaptana do toida tola ko matamna lebak si ka yi to kena tola abadi ay sami ko to tola abadi ka ko ka yi pi. Doi mata chana tola kana kege bola lero kan ko mata chana tola ra bola ni lero kan do mani ko yi abadi bola ni sabna ka ro ya do nya ko ko ni ko sa ba se bola har che bola ko da ni lero kan ko yi ha do ay mo ko jadi soiba no kira ko dilla ay khaga tami lai mari le no ko da we ya su jaga khaga tami ay him uni no ye do ni da ko yo to ki de ko ay teres ko biram do ni ay ko do ko no yo ay su ay jaran